Matam khara leiraga Roger su promotion kakre. Jacob su tha manga mukta ngaisile loidauba. Nubi gi SI lobagi post su matam khara ngangkhale. Channa Chiton pauda nubi gi SI lobai to yaukre. Thabak halakpa ton du paudu khangle adubu mahak imungi khalaga tona khange. Channa ado try to silo. Tona kaidodoino try to raga chan. Hosiki matamda sel yaudana kemta tawba yade. Channa babana mamang hingol se yolani ngarang imaga hainakibani. Tona yaroi aina yolhaloi hingol yolaga thabak tawroi. Somda Jacob su Roger na harapadagi pau tare. Phone da anidu wari sanarami. Roger na aisu handakti bisa khartung sinbalai. Tara mukti habi ke khanbane. Madudi yogdo mandre 7 lakhs ti leire. Jacob na ohatpada ai hablage. Aisu suti fangde. Nana thokpa yana basilo. Father su retire chale. As hek nang hongde da. Roger na adune aina saise thani khaktani kanaise kakana DGP oringai matamda oramnadi loi yarabane mamangi do sports sanaroi ngakto oikibai upai leitabane Jacob na ado aisu babada haige magi makhada junior DGP do mana nahanwai siki tingdana thabak hawkiba kaka hemanta dune Roger na hayo aisu DSP da haifet hawdoke Jacob na fare dudi ai practical lei Pung tadore thamage. Roger na hoi. Somdana nupa ani duna tonbu handaki nupi gi SI yaunaba honari. Adubu tondi yauningbagi bitsu leitre. Noma nini leiraga Roger na tonda call tawrai. Tona phone hek paibaga hello haidringai da ai khangde ko mathana matha sabane ising da tae da yadrabani phone do ai su tolo phanglaga ahongba madi lebi ge khanbani pai hello ga ha kanu chak thongli bani ai matha yam sai Roger na tona aseng mane bai noi fau tinaba loina ba ikare Roger na bora ye tum poraklaga nasin do photringai da tumi layu ai na haidise fazana taw yada basu yaroi Tona hoi hairo tarage Roger na handaki nupi SI lowai do wanom loire Jacob ki father na DGP da haikrabani Roger amuk sor sang no hondoklaga tapna thawai nungaitana 30 post khak lorani 15 amadi handaksu sports sanaroi sing da pidore 15 amana merit da lawdore sel bi ba yadre aduna aina haiduise hayeng dai pung mari da hogolo ai lake ai training piba horage ton wai du tabada amaromda harauzei amaromda mapi su tarai hoi bai mere ta khanba oijage training pibio ai horage hengdagi hairaga makhol thokna kapai Roger na kai kabino ai deri sidi kakono bai tona kaparoi ai kapai matam nate kaparoi Roger na tonbu mabungning tenjin biduna wari watai ngak sanaraga phone thamnakre Numitu haukre nongalaga Roger na hairpagi matung inda ton ngantana jogging chatnaba hagotkhre thorakpada Roger gari da ngairaga lerami Gari tong kalaga kumalampak talaglaga jogging hak chelaga exercise amu tauri Roger na bai noma gi khraga tamsi khudak ta loin tawba ngamloi haifet lamjel hana chelo tona hoi bai ton yang na di chen bangamde chang amada lamjel rauna ni mu chelore Roger na waraba ngayak patharo hankibada lapoi sangom yerum laikisi tona yarni bai Roger na karino yarni bo anidu thominare aduga kaithel da haidare henzang napi lapoi sangom yerumsu Roger na taptai leibiraga makhongna lakminabada police kharana sir su pot leibiramiro Roger na hoi noi su leimira
Pulis aduna, "Hoy sir, sirgi madam lo." Roger na, kaideno, noisu into pangakta. Ay di bakang ni, mase ay kwai sana bumarog ni. Handag SI gi post to yaw na ba training masam-sa piram bani. Pulis aduna, "Oh, sorry, ay kangudre, friend hekta kauzarage, kano na biyo. Misu wangi handag ti merit ni na yaw to mali." Tuwan na, "Hoy, ay honazage." Pulis aduna, "Sir, adudi akoy mo." Roger na, "Hoy. Pulising dusu chatkre, ani dusu kaithel-dagi halae. Tuwan bu mayum pautin birame. Asum na nungtigi Roger na training khra piba haure." News channel khudingmakta, radio da, khabar dasu, CM na handag lawgadoriba nupigi SI post tu corruption yaroi karigumba sel lawram labadi pau pibiro haina akanba warning tawkhre. Sel laroi daba oibana nupi aduki matik yahonaba yamna lai. Physical test lawba loikhre. Paudi haidok toba matam khara wali. Jacob su tambaloi silae. Aroibe exam piramdaigi mahak mathauda puning sangbana tonga pau phaunadre. Numitu mamai bema Ritana masagi konjel tada kuide haiduna call tawrai. Jacob na, "Hello, ma." Ritana, "Thoiba, anai gyaude ko. Darik pabra. Langphang satnu ko. Aroibadu maipaknaba kan hono ko." Jacob na, "Kaide langphang satbano. Exam sibudi sure maipaklani. Ado aina haidoise fajan taw." Ritana, hairo tarage." Jacob na, "Silangba loiramo lohongnaba. Aina yumdek yokpaga nongalaga hongba yanaba ready tawramo." Ritana, "Heima, kaya ngangno masibo asungay ngamdaba sibo." Jacob na, "Chahi mga ngaisi phagiro kayang kuina mo ngaiko haino." Ritana, "Imaudo thabak haidokpa ngaikisi kuiraroi haidoklani. Adagi yauradi training amu chatke hairakani. Madu loiraga tapna hongsi." Jacob na, "Ngamdre sungang ngamdre haisini. Yaroi training ga lohonglakanda chasani. Mina pamana matin ororo tanarakansida SI ga oikradi ai len taba ngamlaroi haisini." Ritana, "Yengune masi mamaise kaya kalino." Jacob na, "Aina khangaudrasu bobongna sakhi noina daina nausu ngai ngamdadana chela phadokna ahumrak subada hongi hai. Adumai tawrai su." Ritana, "Heima, kay nige sidia. Ho hongdokpirage aduk yamna natu thiningabu exam duda maipakna wangna lao." Jacob na, "Aduneba thameko." Ritana, "Hoy." Jacob na phone hek thamkibaga Ritana, "Maida, aidi ngamjararoida. Athubida hongnaba wa mahodokta yaroidori. Masida yahaudradi thokpa ma tawraklani. Mapagi masa sengkreda ko." Rita phido thupna murum solingaida Ratan changai. Ratan na, "Karino mama murum soliduna." Ritana, "Ho nupi mayumda chatpiuro. Handak thasida hongnaba walipnaruro. Nasa nong sadu laktringaida mai sakrise puthangamdre." Ratan na, "Karino imaudu SI khalabanine haidoktabagi wane. Training chatorabani next month dagi." Ritana, "Adu ada khangde training du lohong loiraga charhansegi nachanupa moiba lawbaduna." Ratan na, "Yengune ai lawba kaina. Nang ni lawise mama doctor nina nasakai doctor loi orise. Doctor ibe magi koklawai natro. Imung sida active service tawba kanabu yawge. Nungaire sidaidi imauga aigadani koksana tawba. Atai sidi loi forsat. Hairurage dahe lohongbirage kande." Ritana, "Hahayo nopu noksaningeda ko. Maku mamau yam sana dorida ko. Yam phabaga saradana noina mi hatpa tukpa. Aikhoina mi kanba. Khalo kanana phaba hengedo." Ratan na, "Hai, mi kanbi. Coffee thakningbana sidore. Amta kanbiu ba?" Rita phidu phatkalamaga coffee semba chatkre. Ratan su nomi lehore.
Asomna hapta amagi matungda Ratan ton hoida lae. Ranbirna, Ibai, yam thazadana, kuirene ukidaba. Ratanna, Isen, borgi hukumni, mapa oriba isu yathangapa tabani. Ranbir noga, hoi, makoigi apambasu khara yade aponteda. Hai, isa tombi, cha hauna lolo. Imang dudi tamba loirabra Ibai. Ratanna, loisale haibatare Isen. Makoigi aroibe exam do hosik piri. Nomani sida loiraga yumda laklani. Hausiki oinadi makoigi batch tugi mana topper adum oiri exam kudingi. Ranbirna is fareda. Honababu kaladi maiti balaiti duni. Ratanna chomi Isen imausu khalagumani. Isanu paduna thorokbaga lohongbiro. Imaugi training do adalairaga chalhalasi haiman badagi laksabani. Ranbirna Pare bai, mama hoi amukuti yeng batharaga matamdu yenglasi. Ratanna, hoi. Tanjaduda Channa cha puthorei. Ratanda cha ama piraga. Baba, cha thaksi. Ratanna, isasu lesawi pharedana. Channa, baba. Ratanna, nasidi. Channa, jogging chatki halakto wali. Ratan noklaga Pai hausiktagi khangawai horidu hayeng training da irai laina ngamladawni. Ranbirna khangde da Ibai namause nupa masadawna tawbani. Oidaba minamba namthak tawba usit thawoidaba yadabani. Aidi hausiktagi wakhalse waraponi. Phana hongdoknaba honarasu aikhoi maithide. Ratanna Isen adugidi thoina warunu aigidusu huidibani vocal surgery tawraga bagi maruk Rogerna tuition tambadagi nupa wonkibani. Mapa anidu wawa nongminei niha harau wari watai sanaraga Ratansu hankre. Nihag leraga tonsu jogging chaluba hale. Pungsu taratare, Channa pau tamdoigi ngai leire. Channa, Cheton. Tona, kedorage yam harauduna. Channa, nakupuglami. Tona, kaigia. Channa, handak lagliba thasida luhongnaba hainakre. Babanasu yakre. Training su adalairaga chalanni harami. Ite yaisu aroibe exam piramaga nongningisida yumda laadoi mali. Ton tariba paudu haraubadi lairdana Jacobda khudakta call tawi. Jacobna, hello, Nuksibi, itu Nuksibiga himinadaw kuidre. Tona, lera mo nang thana kakthapige, papi. Jacobna, kaino kaktuisya. Tona, nangaw bro, ha, sonosu bro, ayna nakobira laibadu yengtoro aydro. Jacobna, Dad, amuksu, Dad, love story haudorabane. Are you ready, honey? Tona, noy napagi love story. Nang luhong numita ay nakitoge ko. Jacobna, khangzare, izat lauday na tro. I'm ready. Tona, kanna, I'll kill you bastard. Ton, fondu pat kaktatli. Mi usitaba sardana. Asukwa na honaraga. Ariyamba na tahan ba? Khangi, luhong lasu katungan ge. Tondu saubada loire. Ngami haiduna migi training fau tawdringaida luhongbagi warep lepnakibada ton hena maisalangai. Exam loiraga Jacobsu mayumda leirabanina tonbu uningbadi phauzai. Adubu tongi mihunduda unasi haiba ngamsadre. Nupa mayumgi mi laklaga kutisu yengkre. Thabang khalakpagi nini panbada honglasi hainare. Ton hoigi thabaki pausu haidokle. Ton tasengna merita sikitingdana khalae. Haraurasu Jacobti laktre. Roger oina ton hoida lai. Ranbirna, isa laira, chango. Rogerna, ba, nungaiman kidana nga leraga satharuragena hekta laabani. Ranbirna,
Ye, lerꯛꯇ꯭ꯔꯁꯨ ꯌꯥꯔꯁꯤꯗ. Yai madu bazar chatkibani. Nga lerunena phone tawkige. Rogerna, ba, yare, tawbiruranu. Ton leitringaisida ai wa amta haijauge. Ranbirna, hayune. Rogerna, baba, ma ai ngasi ngarangda tinarakpa marup nate. Awa nungai kaya ama saruk yanaduna laklaba piklingaidagi tinaraklaba marupni. Ranbirna, hoine, ibana sakhanglodabagi wani. Thainadagi nangtabu sonjaine. Rogerna, aina SI oiringaida ma khalaudabadu aduki mati nungaijagide. Aina khalabasu haraufam khangkide. Tasengna aidi IS oige khanjakibani. Adubu baina try tausinsi haibadagi aisu yaukibani. Ranbirna, hoi. Rogerna, mana khalaudabadu next amuk nupi post khara laukini haibaduda ai tolop siki gai thokte. Marupsu yausilaga magi thabakki sel pigena thamani. Adubu laibok phabadagi merita khadokre. Ranbirna, masi pumnamakse ibungogi mapaldagini. Rogerna, baba, aidi kitang mateng pangmibani. Mana pamlubana honajakibagi bahini. Ranbirna, chome, isanasu pamjarubaga, ibungonasu honabibaga animak punbaini. Rogerna, ado baba, lanadi lobiganuko. Ai kenomta haijage. Yabidaba tawbinuko. Ranbirna, hayune, isagi apambadu karimta koiganu. Rogerna, doongbase aina handaki pige khankiba selduna hongbiyo baba. Madudadi yabiyo. Ranbir tapna, ibungo. Rogerna, baba, masadadi khanganbiganu. Marup amana marup amagidamak pangzaba matengni. Lanasu lobiganu. Ranbirna, ibungo, ipabu kari hairasige. Ipadi lairaba oirabasu mingondagi mateng yaudana ngasi phau hinglakpani. Rogerna, baba, ai loi khange. Karigumba wafam asi yabidrabadi ai yam nungairaroi. Magini khanna thamgraba paisani. Atopada ai lupa ama phau sisinararoi khankrabani. Ranbirna, fare. Isana adu yauna marupu thamoi sengna ningjabadu ubada ipa pele. Thamoi bu sengnarabadi nupa haiba leite, nupi haiba leite. Marup loina oibe yai. Rogerna, baba, ai yam nungaire. Se sida leijare. Ranbir Rogerna pirakpa khautu haifet yengi. Ibungo, sel sidi kayano. Rogerna, laktare ni baba. Ranbirna, ipagi ibungo, Roger, senfam si yamale. Manga pukro, ani dang lahoge. Si phau yamalabane. Aina su isagi marup yauraga sel khara thame. Rogerna, fare, ai la ani laurage. Manga di loksen biu. Sida yanarasi baba. Adu hairaga Rogerna lagani laure. Ranbirna, ibungo, yamaline nangbo. Asuk yamba senfam si ipana karamna laugani. Rogerna, baba, madugi pesado. Roger luktaraga mapi ina selai. Class 5 dagi tungsilakpo paisane. Mana SI oini haibadagi aina matam amada pige khankibani. Harau loksinbiyo. Ranbirna, fare, ipa laurage ko. Rogerna, hoi baba. Ranbirna, ngadu thongnaba ipa semlurage. Rogerna, baba, yani ai semlage. Ranbirna, hoi. Hai, taribra, icha tombi. Nabung Rogergi cha haubam talolo. Aduga nga thongnaba maroi mara sem saro. Nabung si ngasidi mabuk thanna haunu bijasi. Chandu taraduna thorai kaimta koinadana. Aya, da Roger, nga leiro. Rogerna, ai semlurage. Semalaktre, adum laabane. Roger hausikta laukiba lagani do makuta pairi. Channa, kaigi pesano adudi. Rogerna, Diwaligi lagawda tongopane. Channa, aya, napasangada piyo adudi. Ranbirna, masi yemune. Hai, isa tombi, nang say lakani ko ngasi. Channa,
Ba, kayno, ibungdagi lauzabani. Roger mathanta wakalda khalli. Ibunggi ibung ngakta yumda hotana chenkiniko I karaktana. Channa, piro hairo. Roger na ha pitola loire se 5k se. Ranbir na ibungo chamadang piyu yamalini nangbo. Channa, as, chamadang laugi. Chandu Roger na pirakpa pesadudagi 2,000 chapima lauraga. Ba, atsoy balay bra. Roger na yare adu lauro Diwaligi. Channa, Diwaligi piraga kadar tauraga ningol chakobai dakina piroidoido khangjare. Roger na ha ningol sakawai dakina su pinida. Channa, asingwero. Roger na asengwe. Channa, yes, aduidi chalon birake. Chandu harauna changkre. Ranbir na itokpanida ko ay isa singse. Ibungo lao manung sangsi nga du siyem na naba taururasi. Isa su chaklama mani. Roger na hoy ba chaki wadi lamda naba tanjare. Asi haraga Roger Ranbirga imungda changminakre.